Mobile phone sizinabana lol thokpa thintaba angangi masing hengalakli. Masum nganna therapy sathauba mathau tai. Language pathologies. Malemgi oina honglakliba technology ki khongjel da sahi nauriba angangsing mobile phone yauna screen time da matam hen lupsin handuna hainabi amo ohelakpadigi Manipur su lol thokpa thinthabadana tana wangang thokpangamdaba angangi masing hengalaktuna asoba saithing ama mayoknarakli. Malem pumbada saithing pikiba COVID-19 laina laiset matungda angang khakta natana miyo ayamba screen time da lupsin begi sang khalakli haina wall gi context da phongba research finding kaya na piba report lairi sapu wasimok mayok na duna Manipur da su sahi nauriba angang singna mobile phone singba device makhal kya gi screen time da ka hena lupsin khibadagi lol thokpa thin tharaktuna speech therapy center purakgi sang khalakgi mami sang tarakli maramasigi lamdam asigi laikai khungang ayambada sahi nauna mobile phone ka hena sizinabadagi angang kya lol thokpa thin tharakpagi saitheng mayok na bathingnari school time gi sapuna lol thokpagi matam thin thalakpa shin anga amabu mapung phaba miyu ema oina bohona bata sauna saitheng pirakna bigi masa amaso helakli angang singna mayok nari ba saitheng asigi matangna Nimhans Bengaluru amadi Apollo Hospital Guwahati na singba mafam kaya gi experience lairaba haujingna Uripok Canteen corner da laiba speech therapy gi ima clinic ta consultants oina laiba language pathologist yumlembam pusparani na phongdokpada sahi nauna screen time ka hena lupsin khibadagi virtual autism gi saitheng mayuk nariba angang sing matam sana ngallingai therapy sa thauba mathoktai matam thintana layeng sathaba haibisina angang singna thengnariba saitheng asi ko honana ba honabada wana thokani mina kaubada khumdaba wangang apama posa ama khaktada lupsin ganba amadi mirak teningdabana singbasing asi pokpadigi yorakpa autism gi layongni sahi noriba angang singbu screen time ka hena lupsin hankibadagi mataw sigumna layong kya tholak thengnaba sibuna virtual autism haina khangnari pokpadagi yorakpa autism asidi therapy satharabasu sagona duna adumak hingadaba layong ama oiri adumainamak screen time da ka hena lupsin bana thokwanba virtual autism haibasidi matamsana layeng satharabadi laina ko honba yai state asigi oina su COVID-19 mamangda lairamba duga yengna rubada haujikti virtual autism gi saithing mayuk na duna lol thokpagi matam thintaba angang kya speech therapy center da purakpagi masing galakli mobile phone sizinaba angang kudimak virtual autism gi saithing mayuk na gani haibadi laiti adubu interaction watpa imung haibadi mama mapa thabak sinbana maram oiraga sahi nauriba angang amabu screen time ka hena lupsin hankiba haibisina lon thokpa thin tharakna bigi asoba masa amasu oirakli thabak sathokpa parents singna mimit urakpada ngairiba angang da mobile phone sizinaduna screen time da lupsin hanbadagi pokpadagi tha anirom tam ngairiba angang phawba therapy center da purakpa thingnari anga amana masagi sai ama makhaidagi da sahi anirom surakpa matamda kaubangang phawrakpa haibisi mausani adubu kaubangang phawra amlaba angang screen time da lupsin hankibadagi masipunamak sab lepkhibasu thingnari anga aduna sizinariba mobile phone natragana device ki screen aduna ngangba Spanish oirabas English oirabasu ngangliba loladu angang na mapung phadara nganglakpa thingnari asiguma thong kaya asi virtual autism gi layong ni haina lobye maram aduna mobile phone amadi screen time ka hena season han bisi angang singda virtual autism gi saithing me hanana ba sobo masa amoiri rape convict hanagi BJP MLA Kuldip jail gi thadokhibi mayokta protest tokri Unaw da rape tawkibi nupi masa amasum haki mamabu media da wa ngangbadigi paramilitary personnel na thingkiba amasum ahal oiribi mama adubu sialiba bus adudagi songthankiba laibaki konungasigi lambi singda thamoi solab thawdok singthokre nupi masa amasum haki mama aduna mahakpu rape tawbagi convict phangluduna jail da laikhraba hanagi BJP MP Kuldip Singha Sengarbu Delhi High Court na jail dagi thadokiba adugi mayokta protest tarokibani High Court aduna condition kaya marum thamlaga Sengar gi jail gi seradu suspend tokhi rape case aduna maki conviction gi mayokta mahaki appeal panduna lairiba phau sera adu suspend tokhi haukiba numidang da nupi masa adu amasum haki mama amasum lawyer activist Yogita Bayana na India Gate protest ama tokhi amasum koi phaki
ngasi ayuk mama macha aduna Mandi House ta media da wa ngang na ba thorang toki adubu makhoi na tong liba CRPM na escort tawba bus aduna Mandi House ta khang khidi Mandi House na tragan India ge ta makhoi bu protest tong na bi ya ba pi di haina CRPF officer manai ki mama macha ani edu jantar mantar da pugani na tragan makhoi gi yum da thingani haina makhoi nai ki madugi matung thunamak mama adu sieliba bus adugi get uki bus adudagi song thana ba CRPF officer sing aduna haibu ki bus adura nupi personality CRP personal na mahakpu song thana ba inki madugi matung sieliba bus adudagi mama adu song taki nupi masa adu manung da yauraga bus adu thauraga saki aikoi justice phangkiti aigi isa nupi phaduna thangkre aikoi bu makoi na khat kadaba mali CRP personal sing aduna nupi masa adu pukre aduga aibuna thadanamle aikoi na aikoi gi punsi ka thokani aikoi protest tawna ba aikoi Mandi House na satkani haina media da mama aduna ki June English ngani ga tara ga treta matamadu sai tara ga tre surabi nupi masa adu Uttar Pradesh ki Unnao da rep tokhi BJP MLA Shengar gi maming yorki mak party de gi tantokre mak sahi sudribi nupi masa adu rep tawbi gi dama English ngani ga tara ga mapanda conviction pikre nupi masa adu gi mapana police ta jir sikhiba ga mari lainana sumak maral pangki masi aikoi gi judiciary na aikoi da karam na tawri bano haina nupi masa adu hanglakre Shengar gi sera kokthok tuna jail gi thador ki ba du Uttar Pradesh mikhal gi mangoi nanani haina mahak na haiki amasum high court ki wayel du supreme court singnana ba mahak na sabsana leble hau ki ba sai nipa na khodong thiba amasum ki han ba kaya marung gi matung da CRPF ki protection makha da makoi na lairi ba makoi gi Delhi yum da makoi na nupi masa du purakri haina CRPF officer manai ki high court ki ware ba du aikoi na supreme court singnagani sai mapan aikoi na asum wayel gi dama thengna rakli amasum thaba asida ayaki ipuroi ba sikre police na aikoi bu ki heli amasum tathina tawri aigi imung kari thokani khangdi haina December 19 India geta protest tokiba nupi masa maki mama amasum activist bayana na haki Libyan army ship ki misi black box voice recorder z kaipha manakta gi phangmam khri Turkey gi capital Ankara gi manakta kai khiba madi Libya gi army ship amadi madura tong khiba atopa sing sian khiba private jet amagi black box amasum cockpit voice recorder ngarang aircraft adugi ate akai maraktigi recover tokri haina Turkish Interiors Minister Ali Yerlikaya gi matungin hairi pawmising na wa ngangloduna Yerlikaya na haiki ate akai du square kilometer ahumlo sakthoklaga takhi Ministry of Transport and Infrastructure gi Transportation Safety Investigation Center ki team singna thaudok thokpham da pangthokhiwa thaba adugi phal ama oina aircraft adugi voice record adu ngarang ayuk angan bad ati akai sing marakti gi recover tokhi amadi black box aduna matam ikan kana dana phangba ngamkhi haina Turkey gi state na salaiba Anadolu News Agency na minister gi wakhum palladuna report tokhi Yerlikaya na hai victim singi mari mata manga defense ministry gi representative singamasum interior ministry digi oiba official sing yauraga member kungani thoigi Libyan delegation ama Ankara da thunglakre aikoi kai khibigi matangna yamna langtak naraga sulaidi adubu masigi data sina maramdu haidoklagani amadi authority singna masidigi phanglakpa masak singdu nakhoi da khangalaglagan haina magna makha takhi serak sida Biliada gi weba military official sing weba kangbu amana lanai jet kai khibadu gi matang na thijin humjin bawkhre haina reporter rakli victim sing puduna pai khiba private jet adu leva huponumita Ankara digi pekhat khraba matung da kai khibani leva huponumita Yerlikaya na hai Falcon 50 jet ki ati akai du Ankara gi Hemana district leiba Kesikabak village manak leiba Turkish gendarmerie unit singna phangmangki Bangna makhata na hai aircraft aduna Hemana manakta emergency landing tawnaba signal thadorakhi dubu madugi hek batung dagidi makhata na pau phauna bangam khidi Libyan Prime Minister Abdul Hamid Bibhana Army Chief Staff Mohammed Al Haddad amasum senior military official kiyama Turkey the official khongsa ama satlubigi halakpada makoina tonglakpa aircraft kaibad sikri haina asi ana thokibadu confirm tokhi mangna hai government accident adugi maram khangdoknaba thijin humjilagani Libyan Government of National Unity na senior military officials sing sikraba tungda numit humni jati gi thakta awaba phongdoklagani haina laktokhi Government of National Unity na numit humni sumna Libya sinthungno official oiba jati gi thakta awaba phongdoklagani haina laktokre awaba phongdokpa manungda jati gi firal sing state
institute punamakta tangkhai singthagani amadi harau kumai amasung official oiba thoram punamak leplagani masi tawribasi Libyan Army ki Chief of the General Staff Lieutenant General Mohammed Al Hadak amasung mahaki khongloi singna Republic of Turkey da leiba Ankara city dagi official oiba thabak ama satluraga halakpada thokiba tamthiraba thawdokta leikhidraba makhoigi thawaibu ingna singna lairamlenda leikhinabagini haina Libyan government thadorakpa chirolaman haidi IDP singma sagi yumda hanjillabasu maning tamna punsi mahingdi phangdri kumza English singani ka kungo homdogi me ahumdigi haurakhiba sahi ahum phajilakadorabi irang asina maram oiraga mi lising khumfurom lanjena duna leraklaba matung haujik IDP sing masa masagi mayumda hanjin hanbegi khongthang lokhat pahore lenga ki khongthang asi theng labusu thengna lamdam asida amu hana tang du leitawa phibamda hanjilangnaba lambi ama yalakpa sing afaba khudam ama oirabasu IDP sing da maning tamba punsi mahing ama pibedi ngamdri masagi mayumda handakta hanjin kiba Bisnupur district gi laimaram waroi singgi IDP sing ahing nungtil naidana akan ba section thorang lokhalaga ngak salawri mafam adudagi mapan makoina thabak ama satkita hairabadi Assam Rifles ki post Aadhaar card pishilamlaga satlanba amadi halakpa matamda Aadhaar card adu lawgadabani numidang wairam pung 6 takrabadi mafam adudagi thokpa amadi sangba yahandi phibam asida hostel leiba mahairoi singa manana lehauri haibada haimam toklei mafam duda leiba IDP amana phongdorakpada numidang wairam pung 6 halakpada haibasi thaba ama suraga satlabasu matam konadaba oibana makoi sufam nompham khangdabana awaba kya mayuknari panba yabadi laimaram waroi singgi oina lanjenadana makoigi khulngak tuna ngasi phawba leirakpa mi kya leiri makoigi di lengana piba tengmang pulam sing ningthina phangdi mafam asigi oina yu sungba lau singo madi sanga yokpana aikoigi hingnabagi lambi oiduna laklabasu irang asina maram oiraga haidiba sinpham sing asi ningthina tawba ngamawdri imung mart fugo nipan gi mi sahunga humdraga mari khaktamak leijaba waroi sing khulasi koki khul kyan koisilaga leiba mafam amane senthok lambi wari ngai sera sida karamba matamda amuhana koki sina landarakani haibigi akiba kyasu makhoida phawri IDP khaktana natana mafam asida atopa mi sing sangthok sangsin tawpa matamdusu AR gi kangbu nu gohang pong sathaba makhogi saktak se pothokhan ba madi photo namba asiguma kya sina khulasida potik palakpa mising lakning dabigi maram oidi masina makoina puthokliba pothoksing yonpham leitabigi maram amu ohele haidi mafam asida leidiba miyamgi ising sizina phamasi isai pokpi turel amadi kangmong turel asin oiramani haujik phawbigi oina makhoigini haiba water supply amata leitri laibak thibadi irang asina maram oiraga hairiba turel ani asida kumba yakidre masina maram oiraga mafam asida isingi awaba mayoknari security force na section tharang lakhwalibani haiduna khunja singgi ningtamba manghanbigi mawong asidi nungnangba phawri makoina aikhoibu ngakpi sinbigani haiduna isa isagi yumda hanjilakpani adubo maikei marimak khajinduna sadoksin phaw yengsinduna thambiba asidi tangdu leitaba hanjilakpigi khudam nati sahi ani makhaironggi matungda isagi yumda hanjilakpa phangduna iyumda leiba phangba asidi atuki matik nungaiba phawgi adubo leiriba punsi mahing asidi sarangda leibaga pangkhak oire hainasu mafam adugi khunja singna phungdorakli Inat yor khatpa loptin Manipur iyol thadorokpa press note ang katang mayam thamjagi hauji maitai khunai gi pokpadigi siba phawbra sungsoi soidana pangthokliba thauram pareng singasida hana satnaramdaba ahenba kayama hapsinaraktuna khunai asigi saktamda maring marang bu heli maitai khugi ipai pu singna atopa phurup singna tamjaningai oina Fajakraba satna kanglon amata watana thambirami adubu ngasi masa masuwe bai khoina aikhogi fajakraba satna kanglon singasi karamna muthatsigi haibaromda hena kok thada bugum torakli punamak singasi munna khannaraba matungda inat yokhatpa luptin manipur pumada lairiba kendra nifuda maitai khudingmakta aikhogi satna kanglon nataba pumnamak hadok minaduna inat kanbigi khongjang ama sangsilakpabu saugotchabaga loinana ngasi December tang 15 English nganiga 15 da kaposangba maning community hall da BAALUWDO hamadi kaposangba maira paibigi iol samnaraga apunba mifama pangthokre ngasi mifamna kupna khanna nainaraba matungda makhagi warep singasi amatu oina yetnaba leitana yanaduna lawri ahanbada lohongbagi thoramsingda cake kakpa khudopsinaba mayai kaba chinjak chasin thaksinba phijangka hena khanduna sel sangan batokpa ani subada aikhoigi khunai sigi nat culture ga
Sana sunadaba thabak thoram amata aikhoigi miyamna pokpadagi siba phawbagi thabak thoramsingda hapsindaba maru oina magi thajanabi mawngda pangthukliba laison tinsongi thoramna hena maru oina lominaba ahum subada kha posangbam khullasigi manungda lariba wat ahum haibadi wat number 7 8 amadi 9 asina kolliba laikai da club organization amadi singlukki oiba mifam sinduna aigi laikai da maring marang inat ka mari leinaba thoram sing pangthokpa yaru hena warep lauba mari subada lohongbagi thoram singa mari leinana aki amau photo session singba sel yariba makhai changandaba manga subada pokpadigi siba phawbagi thoram singda babok mamai tabagi satnabi ama kana satnarakliba si makatana satna handanaba hotnaminaba haiba wafam sini hairiba sida general secretary na sahi tawri makasa tharakpo ina to pathajane oiriba maru oiba pawmana remarkable oiba operation ma PDF People Defense Force na wongthu township ta satakri hairiba operation sida junta army taret phabagam kri hairi loina na Northern Sagaing region Myanmar na yamdrabada mapandi hatkhre hairiba thawdo asi wongtho town da brigade 33 base Junta Light Infantry Battalion LIB 120 na military operation satakhibagi counter attack oina hairiba thawdo asi satakhibani hairi amaramdana Myanmar junta na air strike satakhre hairiba thawdo asi yamdrabada miyoi dozen ani mukti hatpangam khre hairiba si election ga mari leinana election gi mamangda Bamar Heartland da civilian satakhiba target mani hainasu media singda report tawri Tentakpa pawmna thangjamna naw leikhidabi tarahumdui subu kumon pangthokre oithokroidaba dimana punamak waminaba singum seba joy kisan gi wafam masagi mathok pangthoklingai security forces na kablakpa nongmai maruna panmadagi leikhidraba Prime News ki video journalist thangjam dujamani nanaw gi tarahumdui subu leikhidabi kumon thoram pangthokre hairi tentana sumna thamjage duga haujukoina di myam paw si matang se lusinjarage amasu makhatana anoba update myam pun ngai mina se national sigi maiketi ki myang phamda makhatana thamjani makhata pa anoba update myam pun ngai mina si